Jiribamda angang ahum yauna miyoi taru hattokpiraga mari lenana miyoi ani NIA na fagalakpada thagatpa phongdorakli mihatu da chenaba sing fabinaba taksilakli Kuki khulai paiba singna Jiribamda sathakhiba angang ahum yauna miyoi taruk hattokpiragi thodokta chenabani haiba miyoi ani NIA na fagatpa ngamkhibabu victim family borobe kra khunja sing amadi JUC na thagatpa phongdokpaga loinana thogdo aduda chenaba wathhauriba miyoi singsu athuba matamda fagatpiu hairagli ngasi Jiribamda paumi singa unaba amada victim family borobe kra gi khunja sing amadi JC Luchingba Singna Phongdokkibada Kumja 2024 gi November gi tang taraga mathoi da Jiribam Borobe Kra subdivision da Kuki khulai paiba singna security singi mamang da yum kai dukan sing mai tharba matungda ahal ani bunong maina kaptuna halaba matungda mainung da langsin khiba amadi angang ahum amasung nupi ahum puna miyoi taruk faraga mihathina halaba matung barak turel da thadarakhibani hairi thaudo aduda chenabani haiba Assam gi Kasar district ki Moina Thol village tagi Langrosal Mar Elias Rosang Kauba Miyoi ama mamang thagi July kuntraga mathoida NI gi kangbuna Aijol dagi fagat krei madugi matungda Thanglianlan Mar Kauba Kasar dagi miyoi amasu fagat khibaga loinana punna miyoi ani fagat krei adubu numit aduda thokhiba thogdo aduda khulai paiba Kuki Mar gi miyoi chohum henbana security singi mamangda chathakhiba thogdokni maram aduna thogdo aduda chenaba wathhauriba miyoi singa thubada phabiduna matik chaba chairak pibiu haiki leiba asigi election system asi hanadagi siri Rahul Gandhi leiba asigi polling system asi hanadagi hauna siri haina Lok Sabha gi opposition leader amasu oiriba Congress Luchingba Rahul Gandhi na Election Commission of India da attack tawkre Loina 2024 da pangthokiba Lok Sabha mikhal adusu ragging gi thawong kaya chathaki haina Maral kaya siki constitutional challenge perspective and pathway haiba theme da New Delhi da pangthokiba nongmagi oiba legal conclave ki inaugural function da Wangangla duna Rahul Gandhi na makata na haikibada Karnataka gi Assembly constituency amagi data sing Congress na collection tawduna electors sigi maming amasung photograph sing check tawbada voter lakh 6.5 ki manungda voter lakh 1.5t sasinaba oiramki data sing adu Congress na release tawbada mipung khudimag masiga chap chana khanglagani thawong asi atom bomb amaga chamana India gi election system asi hanadagi sire lakadoriba numit kharani sigi manungda Lok Sabha election da matau karamna ragging tawkhibagi haibadu Congress na sabchana utkani haina phongdoki auto driver Furam bagi maukta khongjang changsin kre uripo kangchup lambi da passenger service tawba diesel auto driver amabu gari thengjinna bagi wahauda damthina furam bathawongi maukta lambi asida service tawriba auto driver sing nongmagi sin thalep tuna lekai miyamga loina ngasi mayang langjing tamang da wakan mifam gi khongjang changsin kre wakan mifam adu da sarugya khiba driver amana phongdokhibada gari thengjinna bagi wahauda July 15 gi nungthilda mayang langjing bazar da auto driver case Bogesor Yangkai Mayang Langjing Tamangdagi miyoi asibu tamthina furambani mahaki spinal cord soktuna hojik Jenims Hospital da laikanari hairi mahakpu furamliba miyoi adu Mayang Langjing taningdagini soglaba case Bogesor Uripo Kangchup Road Auto Mega Diesel Association gi president ki famsu puri hairi laibak thiba thawdo adugi matangda paladuna numit aduda Mayang Langjing bazar da auto driver asina bus amaga thaina bada lambi nakanda khamduna leiramba Honda Activa amada thongki tanja aduda Activa adugi mapuni haiba naha aduna chancelakduna auto driver case Bogesor butam thina fukibani hairi Mantri Pukri da anauba secretariat police station ama hangbada laingangna yaba pikre district policing Mapango kangkhat hannanaba SDPO taragani thoi post nauna create tawbada su ayaba pikre Mantri Pukri da nauna secretariat police station ama hangdokpada Manipur lengang na ayaba pikhibaga loinana state asigi law and order ngakpada hena khudong chanaba amadi district policy sing Mapango kangkhat hannaba nauna SDPO gi post taragani thoi create tawbada su ayaba pikre DGP na thadorokpa cherol amada Manipur Police Department gi maikaidagi Mantri Pukri da new secretariat police station ama hangdoknaba Manipur lengakta propose tawbada lengakna in principle oina yaba pibaga loinana district policing da hena mapangal kalhannaba anaba district sing amasung hanagi district sing yauna nauna SDPO subdivisional police officer gi post taragani thoi sembada su ayaba piri hairi Mantri Pukri da civil secretariat amasung police headquarters leiragadaba amadi mafam asida High Court of Manipur amasung forest office complex leibana maram oiraga mafam asida matik chana security coverage tawba darkar oibana secretariat police station ama thambinaba department ki maikaidagi lengakta propose tawkhibani loinana lengak ki maikaidagi Mantri Pukri area da maru oiba office sing leirabana Police station ama thamba darkar lei haina khanbiduna secretariat police station ama hangdokpada in principle oina ayaba pirakhibani masidana tuna new capital complex ki oina
dedicated SDPO ama thambadasu ayaba pire. SDPO asigi makhada Secretariat Police Station amasung Haingang Police Station asi yengsingani hairi. Manipur Krida anauba Secretariat Police Station ama hangdukpagi mathakta District Policing da mapangal kalhannaba nauna SDPO gi post taragani thoi create tawbada Manipur lengang na ayaba pire. Nauna lairagadaba SDPO sing adudi Kangpupi District ki oina SDPO Kangpupi SDPO Saparmaina amasung SDPO Kaithel Manbini Technopol District ki oina SDPO Technopol Kamjong District ki oina SDPO Kasum Kulen amasung SDPO Kamjong Fairjol District ki oina SDPO Parbung aduga None District ki oina SDPO None ni Imphal East District ki oina SDPO New Capital Project Chandel District ki oina SDPO Chakpi Karong Churachandpur District ki oina SDPO Singhat amasung Tamenglong District ki oina SDPO Thammoi ni Cherol asina makha taraduna nauna create tawraba SDPO gi post taragani thoi ase hauji ki oina government gi senthong gi phibam yenglaga hana lariba DSP AC post gi utilize tawgani aduga nauna hangadariba Secretariat Police Station asigi OC gi charsu hana lariba inspector singdigi mahut singani hairi nauna lokhaliba thawrang asina police station singi command amadi control fagathanbaga loinana investigating oversight amadi law and order management Technopol amasung Kamjong gi border policing gi thabak singde hena fagathanba ngamlagani haina su phongdoragli Constitution gi wahantok khangdaba mihu thagalubana Manipur maithakta famle Manipur asi masage Constitution leijaduna maning makha thamna palamba leiba ama oiramlabasu ngasidi voter oriba miyamna Constitution gi wahantok khangdaba mihu thagalubana Manipur maithakta famle haina Manipur People's Democratic Front NPDF ki secretary S samungawna phongdokre wafam asing asi Major Khulda leiba Manipur Press Club ta pangthokhiba pawgi mifam amada phongdokhibani party asigi mihu kaya saruk yaduna pangthokiba mifam aduda mahangna makha taraduna voter oiriba leibak miyamna vote ki matamda wakhal khanthaba tawduna khangna chanabani sel pirabani amadi pizza pithak tawrabani haiduna vote pirubagi mahaina ngasigi lamdam asigi lifeline oiriba state highway sing chatpa yadaba khagnatana square kilometer 22,327 khak pak chawba lamdam asida chatpa ngamlibra haiba wahang hangki masida natana democracy chatpa leiba amada miyamna tengthabagi mahut khutum singduna achumbagi damak kathok minaduna Constitution na miyamda piriba haksing miyamda manana piba ngamgadaba mihut thagalasi haiba wafam sing thamki matik chaba miyoi amabu ST Commission ki chairperson hapkadabani UTCM Manipur State Commission for the Scheduled Tribe ki chairperson oiriba miyoi asigi matam mamang tha July 13 da loirabasu makha tana service matam sangdoktuna chairperson aduma oina honariba asi yaba ngamloi haina United Tribal Council Manipur UTCM na phongdokladuna athuba matamda Manipur lengana matik chaba political influence leitaba miyoi amasu commission asigi chairperson hapkadabani haina demand tawri UTCM na thadorpa cherol amada hojik leiriba chairperson asigi matam loirabasu makha tana office paina honaragliba si tribal community gi apambagi mayoktani masigi matang da CSO singna Governor Chief Secretary Additional Chief Secretary TAN Hill Staff Memorandum piduna taksin balaikre lairiba chairperson asi Senja Thumja amadi mismanagement tawba misangni mahaki matamda commission asigi manungda wathok kaya thokki hairi maram asina Manipur State Commission for Scheduled Tribes Act 2014 gi 4 Chapter 11 Rule 3ABC gi matungina political influence leitaba amadi tribal affairs munna khangba miyoi ama commission asigi chairperson oina hapiu haina su cherol asina lenga ki pungning chingsilagli